अहनबदा मारू ओइबा पाव मणिपुर की खोंगचत लाइरिबा बीजेपी की नेशनल प्रेसिडेंट जेपी नड्डा ngasi मणिपुर की स्पोक्सपर्सन सिंह अमसुंग थबक्तगी पोथाख्रबा एक्स सर्विसमैन सिंह उनाख्री इम्फाल की मंत्रीपुखरी अमसुंग कोयंगई एरिया दा बोम पोखाई हंदुना आर्मी दे अटैक चथनबा होटनरंबनी हाइबा प्री-पाक प्रो की एक्टिव मेंबर अमा सिक्योरिटी फोर्सेस ना बोम ग कोनना फागत पंगमख्री डेंगी लाइचट कना संदोरकलिबा मोरेदा डिस्ट्रिक्ट मलेरिया ऑफिसर डीएमओ लेरमद्रे मरी लेनबसिंगदा डिसिप्लिनरी एक्शन लौखतनबा ताक्सिलगनी हाइना UCM की प्रेसिडेंट जोई चंद्र कोंथौजमना फोंदोख्री अमदी पार्लियामेंट ngasi कॉन्स्टिट्यूशन डे पांगथोकपदा बॉयकॉट तौखिबा ऑपोजिशन पार्टी सिंगी थवोंग प्राइम मिनिस्टर नरेंद्र मोदी ना कन्ना यानिंगदबा फोंदोख्री मियामना गवर्नमेंट पीबा कोविड-19 के SOP सिंग निंथी नंगांगना चतुना चथोकपा मतमदा मास्क उपीबा सैनिटाइजर सिहिनबा खुद सा सेंगना तोइना हांबीबा अमसुंग फुट तरुक की डिस्टेंस ngángna चटपा हाइबा चना कांगलोन सिंग असि तुंग इंतुना कोविड-19 दगी ngákthokminasi लोइना चाहि 19 की मथक्ता लैबा मियोइ सिंगना कोविड-19 वैक्सीन सोइदना कापथोकपियु खुरुमजरी पोनी टीवी ना पीजबा नुंगथिल की मणिपुरी पाउ मिगिंग ताबिलिबा सिंगबु जेनिफर शर्मा तराम नोकचरी हौजिक पाउ संदोकना पीजरी मणिपुर की खोंगचत लाइरिबा बीजेपी की नेशनल प्रेसिडेंट जेपी नड्डा ngasi मणिपुर की स्पोक्सपर्सन सिंह अमसुंग थबक्तगी पोथाख्रबा एक्स सर्विसमैन सिंह उनाख्री इम्फाल की चिंगमैरोंग लाइबा क्लासिक ग्रांडे दा पांगथोकपा थौरम अदुदा संबित पात्रा नेशनल बीजेपी स्पोक्सपर्सन बीजेपी मणिपुर प्रदेश के प्रेसिडेंट ए सरदा देवी चीफ मिनिस्टर एन बीरेन सिंह रिटायर्ड लेफ्टिनेंट जनरल IM सिंह ना सरुक याखी नड्डा असि ngarang अथेंगबदा नुमित निनी के खोंगचता इम्फाल थुंगलखिबनी ngasi thoram asiga mari lainana IM singna haiki manipur gi masak nairaba mioi kayana bharat ki damak achoba contribution piduna lakli manipur dagi sena medal parambir chakra amadi medal kaya fangba army officer kaya su yaukre yamna tenba matam asida ex servicemen sing unana bahairubada ngasi gi thoram asi masing yamna punba ubasi aduki matik nungaiba fawi haina mahakna phongdokhi 5 जवान शहीद हुए और उनके साथ साथ कमांडिंग ऑफिसर का परिवार भी शहीद हुआ और एक एम्बुश में उनकी जीवन लीला समाप्त हुई और ये चुरा चांदपुर में ये घटना जो डिस्ट्रिक्ट में घटी है ये बहुत ही दुखद है और यह एक तरीके से कायरतापन की निशानी दिखती है जो हमारे ब्रेव फौजी देश की रक्षा के लिए दिन भर लगे रहते हैं जीवन लगाते हैं उनके खिलाफ इस तरीके का षड्यंत्र रचना ये कायरतापूर्ण एक्शन को हम निंदा भी करते हैं और उनकी शहादत कभी व्यर्थ नहीं। इम्फाल की मंत्रीपुखरी अमसुंग कोयरंगई एरिया दा बोम पोखाई हंदुना आर्मी दे अटैक चथनबा होटनरंबनी हाइबा आइना थिंख्रबा प्री-पाक प्रो की एक्टिव मेंबर अमा सिक्योरिटी फोर्सेस ना फागत पंगमख्री फारबा कैडर अदु नोंथोंबम अबुंग माइतई एलाइस नोंदंबा चाही कुन अपोपा एन नंदकुमार माइतई कवी इम्फाल ईस्ट की मनुंग चनबा नोंगपोक सजेनबम खुलेन जगनी हाइना इम्फाल ईस्ट की SP एन हेरोजितना महाकी चेंबर दा पांगथोकपा प्रेस कॉन्फ्रेंस अमदा फोंदोखी अबुंग असि ngarang nungthil pung 3 minute 35 ताबा अदुवाइदा इम्फाल दिमापुर हाईवे दा लैबा मंत्रीपुखरी अमसुंग कोयरंगई एरिया दा इम्फाल ईस्ट के कमांडो अमसुंग 15 सुबा असम राइफल्स की कंबाइन टीम अमना ऑपरेशन चथबदा फाखिबनी कंबाइन टीम अदुना महा कोयरंगई थोंगी अवांग थंगबदा फाबा ngamkhibani mahakna army de attack chathanaba lotuna thamlamba IED ani su fagatpa ngamle haina SP herozitna phongdokhi IED ani asi mahakna nongpok sanjenbamgi thumbi chingda lotuna thamlambani pre-pack pro gi angu ko ba mioi amana bomb sing adu haukiba October thada abungda more gi mafam amada khutsinnarakhi खोंगलै थुना इम्फाल ईस्ट की कमांडो अमसुंग 15 सुबा असम राइफल्स की टीम अमना थुंबी चिंगदा चंगसिनदुना IED ani adu recover tawba ngamki haina herozitna phongdokhi खुदोंग थिबा थोक्तनबा पुलिस ना होनरिबा असिदा मियाम ना सुमतेंग पांगबियु अमदी इम्फाल ईस्ट पुलिस की कंट्रोल रूम की फोन नंबर 2452
669 amasung mahak masagi phone number 9436038404 da miyam na matam chana pau pibiu hainasu SP na appeal tawki faraba abung asi IDP sing aduga loina na hangang police station da khutsinakri Nongthonbam abung Maitai Elias Nongdamba Zahikun son of N Nandakumar Maitai of Nongpok Sanjanbam Kulel under Lamla IPS ne haiba koi khangi maku further questioning tawamatamda koi namaksi koi pripak pro gi kadaramani recently more da salaga ID assemble tawama song pokayanba masigi training lawruba misakni haidana masana reveal tawi further questioning tawamatamda more dagi Mr. Ango of Pripak Pro mang na mangonda pirakba ID ani mana cancel tawraga thammi haidana akoige commando team amasung 15 AR commando team under the command of akoige assistant SP Roni Osi commando Imphal East Henry adugo 15 AR ge kangbu sing mafam aduda ma puraga akoi recovery jali mafam aduda akoi coconut mang da leba coconut cell ani sigi manung da cancel tawraga ID ani fit tawraga lerami United Committee Manipuri UCM na more the park sana sandorak liba dengue laichut asigi matangda special malaria unit ki mioi singa unaduna awat apa singi matangda wa khanakri outbreak thopa matam asida district malaria officer DMO leiramdre mari leinamba singda disciplinary action lokhatna bataksil lagani haina UCM gi president Joy Chandra Konthau zamna phongdokri Hokiba October thaloidam daida more the dengue gi positive case thengna kraba matungda makhata na border town asigi tongan ba mafam kaya da mioi kaya ama positive oirapani more da ngarang fawbada case marfu mapan sukre hiram asigi matangda United Committee Manipur UCM nangasi more hospital da khongchet pangthoktuna hospital asida lairiba special malaria unit singi staff singa unaduna laichut asigi matangda wari sanaduna awat apa singi matang su khanaki UCM gi president Joy Chandra Konthau zamna paumi singda haiki handak marak more da dengue laina pak sana narakba asiga mari laina na committee asina more hospital asida lairiba malaria department asigi mioi sing unaba lakpada yamna maru oiriba district malaria officer DMO masalaram daba asi laibak thibani hauzik more da dengue laichut lakpa matam asida DMO masalaram daba asiga mari laina na disciplinary action lokhat kadabani haina mari laina basingda appeal tawki Loinina department asida manpower amadi ambulance ki awat pasing yauna tongan ba darkar oiba machak sing asi athuba matamda medical director na yengsin biduna mafam sing da chatuna dengue case sing hanthana ba public awareness tawba mobile testing chathaba kangkhal yen thokpa chingba pakhat piu haiki medical director na malaria department asida tofam thokpa thabak thoram sing tawna ba concern authority na account da sentang thadarapte haidina masa gi pocket gi senfam puthok pamaramna thabak mapung fana tawbang amdabani haiba wafam asi laibak macha ta da wafam ni dengue laichut asna misi mina thoklak pamatamda madugi director medical director na pugodabani haina UCM gi president Joy Chandra Konthau zamna phongdorakli United Committee Manipur na more town Tenopan district ki mari chana laiba ga dengue laina na pak chana santur ko ki matanga ekoi na ngasi more da laiba more town ekoi district malaria department da ekoi changa ekoi no lakjaba matanga hausi ekoi na unagada base district malaria officer District malaria officer na mafum aside sida outbreak thokpa matam aside ita laitaba haibase yamna laibak thibani marabaduna aikoi ngasi gi laingana district malaria officer se disciplinary action lokat kedamni haina United Committee Manipur gi magi degi thamjari aduga hauji makoida thadariba thabak thorum sing ase masi tasena mi waliba adegi maki ambulance waliba maki darga leibi singse masi ngasi medical director na si athu matam de simbiraga haibadi mafam da chalaga public awareness tawba aduga akoi free mobile testing tawba mafam da kangan yan pa kangan lupa amadi haibe tingi haibe laina asina sandokdana nabagi damakta akoi malaria department na kona nabagi damakta akoi United Committee Manipur na akoi amam level da mating panggegani
Parliament ngasi Constitution Day pangthokpada boycott tawkiba opposition party singi thawong Prime Minister Narendra Modi na kana yaningdaba phongdokri. Asigumba thoram asi pangthokpada yaningdraba sagai nataina chalaiba party sing asi masagi oiba democracy gi magun yauddraba laibak asigi democracy bu ngak senba ngamlaroidaba party sing ni haina Modi na asawba phongdokki. Thoram aduda Modi na makata na haiki Baba Saheb Ambedkar gi ming yauriba laibak ke constitution chana khiba numit asibu palan tawbada yaning driba mioi sing asi laibak miyam na tabira roidaba ngaktani haina su Modi na phongdokki. President Ramnath Kovind na thoburel oiduna pangthopa constitution day gi thoram adu Congress, Trinamool Congress, RJD, DMK, Left Party sing amasung AAP yaungna opposition party sing na saruk yakidabani. Ngasigi thoram aduda Vice President Venkaiah Naidu amasung Speaker OM Birla su saruk yaki. Hauzik pau gi manakta natin ba break amatang nominasi. Tapta Institute of Fusion Music Taiphum gi makada tapta gi sei khakta da yumpham hoiba The Voice of Taiphum haina mingthon ba singing talent han 4.0 lakliba December gi tang kungamari sogli singani ga kungamathoi irai numit gi pangthokpa hauzaragani. Episode 9 sathaga doriba Fusion Music Competition asigi winner amadi first second runner up singda pigadaba khudung sab singdi Free day say semba record changba amadi tapta musical concert ta rotation naina sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau for you organized by Tapta Ven Music and Tapta Fan Club. Break matung taram nokchari makhataba pau pizari Khetrigao Kendra dagi lakadoriba tarani thoi suba Manipur Assembly mikhalda amuk hana mirep oigadoriba MLA Nahakpam Indrajit Singh bu sagatuna Imphal East ki manung chana leiba Kongpal da BJP mandal gi thomi singna yum da chatuna campaign chathakri MLA N Indrajit ki loina bi Nahakpam rekhana luchingduna house campaign adu haudoki Thoram aduda BJP mandal Khetrigao Kendra gi General Secretary Media Mega Sandra Thogdam na Kongpal Khetri Lekai gi polling number 4/1 da house campaign chachari ba asi MLA Indrajit Singh bu mikhal asida mai pakhanaba chathabani haiki BJP Khetrigao mandal gi Morcha Singh amasung Mahila Morcha Singh ga loinana polling number 46 da laiba BJP ki Muslim Tribal amadi Michai Worker Singh na MLA bulaka doriba general election asida mai paktaba yade haibagi pandam amagi makhagda Yumthong khudingda chatuna ahallaman ima event singda khurumduna yaifa mangol nizabani haina su mahagna phongdokhi ihana Khetrigao Kendra gi oina house campaign dokona mini ngasi se akhoi ahan bada 4/1 dagi ana ujabani ngasi campaign si handake lakadra 22 election sita akhoi ba Bharatiya Janata Party hana gi su khoi Khetra gi Kendra si gina honorable MLA ai gi puroi bana MLA ona ruslei jabani handake lakadra election situ amona ai gi Khetrigao Kendra leiba praja singjina support of bidaga amona mai pakna bagi lambi do yosanana bagi dam ngasi se hanba house campaign hodokona mini Kuntrarak suba all Manipur tammi chingmi apunba nupi lupki mapo kumon thoram ngasi Imphal gi Uripok Yambem Lekai community hall da pangthokre Laurembam nganbi president in charge amkil Yambem Momon Laima president tammi chingmi apunba nupi lup amadi Thauchom Ramani Laima president nupi samasna thoram aduda maru oiba mioi sing oina saruk yaki Laibak asigi damak thengkhang kayarakta chopthaba laitana thongna fana mangjil thana thodang yaramba lai oi krabi ima momon ima sanahanbi amasung ima modugi mitamda haikat laikat su tamki thoram aduga mari lainana ichal gi president Tongbram Premitana haiki micham kaya masa thiba khangkidaba lamdam asigi chanura kaya bharat ki lanmi kaya na sarak tamkiba asigumba sing asi chap chana thengnana ba gi damak Mama oibi kayana amato oina punsinduna all Manipur tammi chingmi apun balup safong lakhi ngasi loop asi chahi kuntra mapung farakle mahangna haiki loop asi lamdam asida Armed Forces Special Powers Act aspa 1958 ki marumda security forces na chatharakpa miwat minai sing adu ka helapadagi madugi mayukta chapchana lepka dabani haiba pandamda safong lakhi bani Madiri matungda all Manipur Social Reformation and Development Sama Nasigi President Member Campaign Landaling Simbiribi
ima ramani ima chaubi ima induna lusing nakanda lamdan sita gutta mayra paira kanda adumlaba ekoi iram damda thamlakiba the Armed Forces Power Act 1958 ki marum tumna satharakiba miyot minai singajuda ahan bada thengnabiki ekoi lamdan sigi ngasi ahal oyadi miya mangde sen birbi ima ramani hoina lusing birakanda lamdan sida mayra paibi haibalu asi nisa bandi dagi tungoinana ningkhatiduna ngasi pawada mayung yaduna asigulaba aspag mayokta lamdan sigi nupi kunai satharapa amadi lamdan sigi sotharaba iramdam iraipak sigi honglakiba kaya sinjida sathara iba miyot minai amadi namtharba kunai sigu kinanabagi damakta thokiba ima sini Sum ansam amasung KSO nang National Highway singda tha asagi tang kuni thoi dagi chatharakpa matam kaptaba economic blockade lainga kayana ba purakpadagi khudaptagi handokri ngarang numidang Manipur Sarkar amasung Mahairoi Loop ahum gi marakta wari sanabada tongan ba wafam ahum da yana ba purakpaga loinana yana warol amasung inakre hairi Manipur Legislative Assembly gi Hill Areas Committee amasung Manipur Sarkar ani gi marakta draft ADC bill lising ani kun ma thoi gi matangda tha asagi tang kuntra fawgi manungda khanabagi mifam ama pangthokpa Constitution da piriba law gi provision sing adugi matung ina sem sarba matungda assembly gi ningtham mifam da bill asi sarkar na puthokpa amadi atsum ansam amadi KSO gi sarkar na fazalubak executive sing adu condition amata yaudana thadokpa ga loinana Mahairoi Loop ahum asina kauriba economic blockade hauziki oina hangdokpa haina yana warol aduda inaki hairi hauzik paugi makthan atenba break ama muk nominasi Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amadi doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna kungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ke anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medellin gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store dagi Medellin app download toguna booking tobi break matung taram nokjari makhataba pau pizari Assam Rifles na miyoi ani lupa crore ahum lomgi WY tablet singa konana fagat kre thodok asi IGAR East ki Jwalamukhi sector Assam Rifles ki Maram battalion ki team amana thajaba yaba pau fongbadagi ngarang tudubi petrol pump manakta mobile vehicle check post ama hangdoktuna bolero ama khamduna check tawbada diesel tank manungda achoba khaw ama lotlaga puramba thengnakhibani hairi Drug sing faraba miyoi ani amadi gari adu Imphal da leba customs ki officer senior kre haina Assam Rifles na thadorpa Gerol amana hairi New Delhi da leba One India Mission Foundation ki founding member oiba Segaro takhe lekai digi sana maitram na ngarang ayuk moirangkhom chinga kham lairak da leba S IBM hal debi chahi marfu tarani thoigi imungda D type oxygen cylinder ama pi kre Oxygen cylinder asi team leader Oliva Rajesh Savagi MP Press Council of India PCI ki member amadi Delhi University ki professor su Oliva Rakesh Singhal ki luching makhada phanghan bani hairi ngasi Imphal da phongba pauche singi maru eba paukhra yengminasi Sangai Express economic blockade komthokre draft ADC bill khanaraga house da puthokpada yanaki Gari huran bada chenaba ama gari ahumga konana fare lupa crore ahumgi drug fare JP Nanda yaurakre miyamna taramna okre accessible election gi matangda khana nainakre poknafam economic blockade matam kharagi handokre police na fakhiba singsu condition yaudana thadokre haukiba pung kunmari da kunmari positive oiki ama laikide April 15 gi matungda ahanba oina positive oibagi chang chada ani gi makhada haitharakle ST demand ge general strike makha chathari CPI na numit 13 ni suspend tawgadori naharol gi thaudang
ADC Bill Assembly Mifamda Puthokpada Yanakre Economic Blockade ki Khongjang suspend tokre. Election gi lalong yat na ba BJP gi National President JP Nanda Imphal da thunglari. South Africa da COVID ki anoba variant ama thengna badagi central government na alert lauthokre. Huyen Lampau ST demand gi punghum pudra ni thoi gi general strike nga sidagi he na cancel lagani WMC. Thawai phawba kathoktuna Manipur gi integrity ngaktuna lairabasu kokhangani Jibon BJP gi National President JP Nanda thunglare Assembly da ADC bill puthoklagani haibadagi yanakre Aroi bida baru iba pa omhana pizari Manipur gi khongchata lairiba BJP gi National President JP Nanda ngasi Manipur gi sports person sing amasung thabaktagi pothakraba ex servicemen singa unakri Imphal gi Manipuri amasung Korengai area da bomb pokai handuna army da attack chathana ba honaramani haiba Pre-Park Pro gi active member ama security forces na bomb ga konana fagat pangamkri Dengue laichat kana sandoragli ba more da district malaria officer DFO Leiramdre Mari Leinabasing da disciplinary action lokhat na ba taksel lagani haina UCM gi President Joy Chandra Konthau zamna Fongdokri Amadi Parliament ngasi Constitution Day pangthokpada boycott tawkiba opposition party singi thawong Prime Minister Narendra Modi na kana yaning daba Fongdokri Ngasigi onya di Poni TV na pizza ba nung chilgi Manipuri pa umiyang tabiri ba singbu amkana kurumzari.